Central Security Force amadi State Security Force singna checksina ngak senduna leiriba Indo-Myanmar border town Moreh gi tongan-tonganba Mapham Anida Kuki militant sing oigani chingnaba singna bom ani plan Touduna Thamlamle hairi Pau asina hai IED plan Touduna Thamlamba adu ngasi ayuk Security Force singna patrolling chatpada thengnarakpadagi bom expert ki kangbuna loktoklaba matung ngasi ayuk border town Moreh gi Mapham Anida Asoi Angam Yaodana Pokhaihankhre hairi IED News na fangba pauda plan Touduna Thamlamba bom adu Moreh Ward number 8 ki tongan-tongan ba Mapham Anidagi fangkibani tungda bom expert singna loktoklaba matung ayuk pung 11:30 rom tabada Moreh Custom Preventive Office mamangda amadi numit yung ba matung pung 12:15 rom tabada Moreh town ki Tata DI parking da Asoi Angam Yaodana Pokhaihankhre hairi